Wahai khara lay, chinbal lalhandana, puknungda thambana hena matik chaba. Jaina khaktamak pigadawba oirabadi, haidoktaba, tamthoktabana hena, mamal layba wahai. Thoibigi saktam uraga, PURNA, shumina laykidabagi maram, haiba ngamdre. Haira ruige khalli, wahai aduna pigadawba jainado, maram asi khangbada, thoibi kari oini. Masa mathanta, ngakpiba ngamdaba, maral sijaduna, punsi chuppa, ningamdabagi tengtha marakta. Natte, adugumba punsido, ma yengba ngamloy, tasengna ngamloy. Jaina pumba, ningamdaba maichak pumba, puknungda yotsenduna, punsi mana, kemdriphaw, laykrasanu khalli PURNA, thoibigidama, lemhauriba punsi asigidama. Numit ado, maiga isinga tainafamni, PURNA, pena kappi, awaba pumnama, pirang irik singduna, chamduna puhalli, lumtharaba pukning wakhaldo, khara khazik machu koksano, senthariba pirangi ichilda. Pramoso, mana tamluba pau aduna, oihankhiba, PURNAgi phibamdo, kauba ngamde, ningamdaba puklai, karigi tamluribano, WakhaL thelida. Amuk hanna, wahaidu pankhraroi ningi, pansu palakte. Asti numitta, thoibi lakpadu ubada, radhamanbina, konduna kappi. Loikre, mahaki numit khuding, mipaiba. Numit khudingi, machagi damak chinta puba mikup singdo. Ihang hanghaure, magi sangsarso. Masini punsi. Matam kaya lele, angang oina. Oijaba khangdana sanaduna. Jobol oirakle, mathot karakle, kanabu kirude. Mayada lupduna, harinam sondaude. Ahal oirakle, sagai chaurakle. Icha isu nungshibagi thaurina pulle. Punsi loirakle, aroiba matam lagle. Loina hundoklamle, mongfamda lengle. Kari oina pokpa, kanasu khangde. Karmana lamjingle, aina tauzaruba, aina fangba. Hangjau, thizau lambi, halakpa naidaba. Matam kaya lele, angang oina. In 2022, COVID wave khara hantharakpa matang. Ahanba leirakpada ngairiba 85-inch TV screen aduda interview ama thari. Chahi nauriba yamna chinglemba nupa ama wa ngangle. Aigi ming mairasana haibasi pabungna thonbibani. Pabunggi life ta darkest moment amada aise asa ama oina maira ama oina magina galaki hai. Adugi ming sumaira. Asi haina noi. Interviewer aduna amok question tawrei. Pabung so leibak asigi masak nairaba mishak amani. Magi ming khangdaba kana leiramoy ningse. Hojikna amok machanupa ahal maira so chahi yam nauna civil service exam crack tawba ngamli. Credit se kanada pigani. Credit se aigi takpi tambirakpa oja guru singda pizagi. Aduga maruina aigi ima. Pishak piklingaidagi imana lairik su tagli. Guide su tawri. Ima se sociology gi professor oina thabak paibanina aigi optional oja so mana dum oir. Mana graduation loisilakpagi final year exam thabasi aina puringaida thabane hai. Amukka sunnoi interviewer adu sunok thore.
never give up icha haiba wahai se ima gi wahai ni. Thabak amata midway da tokpa ima na yarakte. Pabungga ima ga ani gi marakta strict upbringing torakpa se ima na oi. Pabunggi di ai gi apamba tawning ba taw masi dai. Nungai khraza ni da madi. Adubu ai na yam struggle torakpa matang da pabung na dum help taw. Mentally exhausted oirakpada, restless oirakpada. Mana haiba wahai, mana taw haidana takpa some techniques aingonda yamna helpful oiki. Ai se pabungga imaga gi macha oiba phangba laibak yamna phai khal. Aina ngasi mai pakliba sisu makhoina chawna maram ama oibanani. Remote adu kit namduna channel do pat change tawi. Purna mamit lau thoktuna machanupida khangyeng yengi. Nungai khidre dai cha tombe. Kadai tharause. Kari channel no nangna change tawrisina. As pa hanjan aduma sita yengduna le. Yam nungsi khramale ne machanupa ahalse. Tombiya nang pharak tawnuda loi khiba tare haibane mi nanga ngangnaringai. Impact ki amuk, ISTB ki amuk, radio ki amuk, Didi ki Imphal ki amuk. Pendriba haiba. King Kong man base hanjan thabada TV ka loi subchile. Khitang mit na kong da pleasing oiba tha se haiba. Si yango. Oppa ki hun se taga dektra. Kananu ki hun haide. Asi haina Purna mamit suktoktuna TV screen aduda yeng. K-pop idol Super Junior gi Makne cho Kyuhun Thokli. Variety show amada KBS channel gi machin adutum thoklaga mapagi wahang paukhom pire. Namak nupa ne. Your namak nupa. My eye candy. My universe. Mwah. Hira. Natay putay chadaba. Mapa macha ngangnarido taraga ichan macha nakaldagi khangnok thore. Purna pisum suktuna. Kana bulawri no khangdene masibo. Mani lawri ra kainom tawri. Karino yambo. Angang sina lairik laisu makok thonglagana mapa lawi mama lawi hek mahaiba. Aduga jari chakhatnaraklagana mani lawi mahaiba. Hendi hen malabani khara. Aine ai yumda hanjakrage. Laijaningdre noina yumsidaga ko. Nesia kem khalluno. Aikhoi mama hoi Paung hoi su yam khatlakpane thaina. Ai loi khangabani. Purna machanupida khangyeng yeng. Matha sagatlai. Karina tai chadaba wahai. Machin yangbi machadagi. Paithorakani khanbada humang kangi. Ichan macha su hanba leite. Angang duga hek manaraduna onsili. Kari warino. Aina khangdaba waro. Tammu imausidi. Tathoke. Thaina ne. Aikhoi mamana ikhat kai nupa unaba chatpada nupi phangdadana leramba paungna namlo khibane hai. Adusu college kari ngai matamda. Chahi bu kun surabra khangdeba. Kanana hai. Ha. Kanana hairakeba adugumba wado. Purna khanglaw laurei. Machanupi na mangak thekatuna khumi. Mabok basanti na haibani khangaba. Mana loina wari lithor abani. Matang duda mamana unaba chatlamdraba. Mabok basanti oina paung nangna lauramni haireini. Ai ga se exist tawram loi adumaina thoklam ladina. Ai loi khangabani ko. I know paung. I know. Purna nungsa sorma pi hole. Aduga thangnaba roomda onsinduna lawi. Hai, Sana. Nang na chedu seran turan yam ngangi ko. Hare. Kaino tawdu shibo. Aigi cha tumbi shibo. Kaino ne mashibo. Ipai bunga kem khangano. Don't be shy. It's completely normal. Mi loina thengnare ingagtani. Natra nesia chumdrai na haisa. Somda ichan macha wan thakai noi sofa aduda onduna. Ngangnaba ngamlaktraba magi mabungsi ngasidi machanupina laknare. Purnadi machanupida mamit lau thoktuna yengi. Ahal oisilakpasi phajabham ama
irei leitadawna tawre. Maraksida tarpan usop yawba thoklakpa machal nupi sisu yawribani. Maabu hek laknabada. Thoibi potchai leigadawba list paiduna thoklai. Machanupi atombina maya higatlambadu ubada chairai. Tombi, napada nang natay jadaba manner utkano. Chay lakani. School suti laydana thoklakpa sunate. Hosik matang jadana nang na yum thoklaaga tawrise. Ideyam yaningde ko. Mi khuding makna mitna ushindana kadaida kay laytanaraba matamsida nang na naya khare higat wathi kharanga. Life se aduna di yaroy ko. Mama, please. Karigi please no. Ha, you have enjoyed more than enough icha. Hosik dine, lairik damay onsan bayar. 12 thagadaw nang na ikum-kum na laythokpa yabra haibane. Angang do peraduna mapada yenglay. Upay laytabay mityengda. Purna sunungay traduna hay. Sisi, icha tombi shune mabuki usop yawzaning na tawzarin. Si hek loibaga hotnaradawni. Icha di maramukpan. Hotnarani hayune ibe manang bunamada. Hoy ba, ay bukyam khangdabadaw na adum hotnarisidi. Hotnay. Jumi. Thoibi purna da onselay. Songkha sune angang kangkhatpada number 1 dar. Aina di yum thoglaktanaba kanna hotne. Aduga songkha na hekta ticket kaksilami. Angang na hayana bu adum yaraga laybasibu karino ba? Hay, nungay tine he. Yum lake kapladi kamain yadaba ngamni. Mayambong ani hawkibase madaw na ngangnaba warakte. Masimadi laknaba ngamoy dawri ay. Maru oina mapa ibungona kokthakta thangatuna thambagi. Aton atangni haidana chumna kebadu natre. Karino ahenba mayawri masasida. Nupi machado mamagi waduda machin khumai. As! Atombi oibay wari se amuk hawre. Miwa tafam adum aise. Ho atombi ga oihanbira no pamdre. Give me a younger sibling pong. Please. Before mama attends her menopause. Purna matin khangha hai. Sure ama isam samnada khumai. Retirement lamdai sida karino icha nangna hairidubo. Natay chadaba sigumbasi mapadagi lowa jin oiramli. Thoibi makhutna maraibakta pak thazili. Machanupigi natay chadaba wado chaigadra hairaga adudi tawdana paukhum oina pirakpado angakpa aman natre mangonda hanjin urabani. Chahi 18 mo yum panminarakpa asida asigumba nature uduna numit khudingi laklabani. Ma hainare. Macha ahumni nupa ani nupi ama. Macha nupa ani sidi haiba yamna illi gyan tai. Thabak ama tawbada taknaba anirak hanangangnaba naide. Adubo macha nupi atonbi sidi khara laknaba wai. Purna nasu ka hena luna tawi. Overprotective su oy. Tubum nama sokpa yaba natte. Nungay kraba imungni. Thoibi na hek haiba ordinary life haido. Yum ama, imung ama. Nung magi chak chara ani. Adubo masigumba ordinary punsi si ordinary oidraba thaudok kaya ama. Thengnaraga landuna lakhibani. Achumba asengba ama oihannaba lan thengda amotba mayam ama thengnabagum shoknabagum. Opposite oiba wahay anisi tokhai amata leiramdre. Punna mamay ani longduna leiramle. Phazaba athiba achumba aranba awaba nungayba. Khubaka khunamga mamay ani oibagum. Purna na haikiba absolute aphaba absolute phattaba haiba ma leite haikibado. Chummi tangkhai oinaba ngaktani. Chahi yamlakladi problem su handle tawba hairai irai lai thorai. Masina stable oiba life ama oihanbada machak ama suni. Mamangda wahay amada pi taba
Wahai amada thamoi chingnabana fungatpa thoibigi pukningdo yamna mara tappa fathaba ngamba ama chahigi matung inna oirakle. Purnana wahaina hairaktrabasu magi pukning wakhal mapung phana khangba ngamle. Nungsa shor ama honbada kari khalli haiba uba phanglabani. Tarpon utsop to loishin kraba matung numidang wairam pothaba changnaraklaba matamda thoibi napada chilamliba nachomdu lauthokduna dressing table mathakta thami aduga sambul adu thadoklaga mingsel mamangda yeng hena mature oisillaba saktamdo matam amada inau nauramba maithong naha yamna oiringaigi mami mangkhrabasu phazabadi handri ching lembagi anauba phazaba makhal ama mingshel aduda yengna urai tungda purna lairik ama pairaga nakal amada amuk chat tauri magi mapuroi basi hena ahal oishille chahi khetnabagi mami chauna uba phanglabani chuba mayagi likhatlagliba pok masing nongmagi hengalai sam sangjinsi haibasu ngangnaba hek yadadana toi masi khaluraga nokninglaktuna mathanta noi thoibina nokpada purna chap leptuna yenglei kaidore sum kashu taude mingshel mamangda phamlaga nathanta nokladi sana kari malakadore nang ubada nokpane aidi aibo karige wahang hanglamlaga purna anakpa aram cheruda famthai pairamba lairikto tampakta thami thoibishu purna romda onsilei songkha nangse hanuri adugi wahaiduda purna su nokmi taurei paukhumdi pirakte mingshel mamangda masam thadoktuna mabulaknariba thoibida munna yengduna le matam amagi kapkanbi warauganbi khambal chaubi magi nupisi hojikti kayada matik charaba mama ama oiribano matik charaba yumburembi ama matik charaba mayamgi oza ama adubu mayamgi mamangda asigumba matik charaba miyoi ama oikhrabaso magi mafamdadi matam amagi magi thoibido adumak oiri ahongba leite karigumba kanda mana haiba yade haiduna ningai tawi karigumba kanda shauduna kau ngangba khumlaktabashu yawi nongmana kesinaduna irang langduna nongmana yamna akhang kanbi aying asa changdrabi saklon khuding mana accept tawi pirang kaya sinthamina khraba punsigi akut atong kaminaraklabini kaigumba kanda khali aigi nupi sidagi hena nungsiba kana amamuk leiramgani ichadagi su heli tasingna henbagum ningi macha singna mamada ongkhattuna ngang saklakpada mathamoidu puba ngamde kham thengna shoklibani purna adumna nokmi wadi ngangdabi yeng leibaduda thoibina kaidawre haibagi mawongda pishum ingkhattuna ingit tawi purna kashu taude haina makok nomi 1995 matamda thokhiba thodok ado purnagi punsina mangonda tambiramba achauba para amani para aduna ngashi ma hinglibani hingbagi asa oiribani hingnabagi inspiration thauna amasuni 1995 na mabo miyoibagi mari amadi punsigi mamal khanghalambani ningsingbagi ipomna puraktuna amuk thamoida itinfam oihallari pirang irik kharaga loinana ningsingba haibasisu mamai ani longba laini adubo ma hainare magi mama leikhidre manesing mathang chatkre akoibada leiba tinaruba marup mapang ahal oishilei angang sing chausilei masi nature asigi cycle da yauriba shaklon ama
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯇꯥꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯂꯛꯇꯕꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯀꯞꯄꯤ꯫ ꯈꯤꯇꯪ ꯆꯥꯎꯔꯛꯄꯗꯅ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯗꯕꯗ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯏꯊꯟꯇ ꯇꯨꯃꯤꯟ ꯈꯥꯡꯉꯤ꯫ ꯍꯧꯖꯤꯛꯅ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯈꯟꯅ ꯄꯦꯟꯊꯣꯛꯏ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯆꯜꯂꯛꯂꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯃꯥꯡꯉꯩꯒꯤ ꯇꯥꯡꯀꯛ ꯈꯔ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯞꯁꯨ ꯀꯞꯅꯤꯡꯉꯤ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯁꯤ ꯀꯌꯥ ꯄꯪꯂꯤꯕꯅꯣ, ꯀꯌꯥ ꯍꯩꯇ꯭ꯔꯤꯕꯅꯣ꯫ ꯏꯒꯅꯣꯔꯦꯟꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯊꯥꯡꯕ ꯈꯣꯡꯊꯥꯡ꯫ ꯅꯨꯡꯁꯤꯗ꯭ꯔꯥ? ꯏꯒꯅꯣꯔꯦꯟꯁ ꯏꯁ ꯕ꯭ꯂꯤꯁ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤ ꯃꯇꯝꯗꯣ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯏꯃꯥ, ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒ꯭ꯌꯥꯁꯤ꯫ ꯃꯈꯣꯏꯅ ꯂꯝꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯃꯍꯥꯎ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯝ ꯐꯩ ꯑꯩ ꯎꯈꯤꯗꯦ꯫ ꯑꯩꯒꯤ ꯁꯣꯡꯈꯥꯁꯦ ꯃꯥꯅ ꯂꯝꯗ꯭ꯔꯕꯗꯤ ꯃꯥ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯐꯥꯎꯕ ꯋꯥꯈꯜꯗ ꯁꯥꯒꯠꯄꯗ ꯊꯣꯛꯂꯛꯎ ꯌꯥꯗꯦ꯫ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯥꯅ ꯑꯩꯒꯤ ꯗꯦꯁꯇꯤꯅꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯀꯌꯥ ꯋꯥꯔꯧꯈꯤꯕ꯫ ꯃꯥꯒꯤ ꯃꯆꯤꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯁꯥꯎꯈꯤ, ꯀꯌꯥꯝ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯕꯨꯅꯦ ꯃꯌꯥꯝ, ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯋꯥꯍꯩꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ Love isn't always supposed to be loud. Sometimes, silence and unending care are the language of lovers. Chahi 18 muksi magi silence ado taduna lakpani. Magi silence adudi wahay chama chama lising dagi hena khonjel thokpa oiramli. Nongmana aina chak thonglingay tumin changlaktuna ensang semba yauramgani. Nongmana aina khoidazana tongba khungup atatpa marido mana sambiramgani. Aigyasi leitabagi sorata nonganbadagi nungthil numit leitharakpa phau khanausida ising marik amata tadaba numitto. Aduda mana sana nang chaklamladi kari no chasilu ai mi lakpra yenge hairakpado. Masini magi nungsibagi waro. Wahaina phongna itat-tatana phongdokanba mi oidrabaso, he expressed his love doing sweetest things in simplest of ways. Amukso magi maithongna, magi minokna. Mana aibu yengba mityengna. Naha oiringay matamgi aigi awaba chingnaba adudi kokre. Mabu khangba ngamde haidana itat-tatana pirang sinthaba adushu leble. Adubu hojik magi mityeng amagi warol phawba khanglaba mikupsida aigi awaba amadi leiri. Mana ahal oisilakpasi. Pukningse leitafam khangdaba arongba WakhaL ama. Asum tunggi lambi na sang mangi lambi na tinsalakpase taibangi hauna shani hai. Adubu aigi pukningse yamna wai. Songkha nangna aibu nganna di thadoklamganu. Nang ahal thuna oishinkin. Matamgi khongthangdagi khongkap ani chonthana chatminakisi. Ai nangbu yamna nungsi. Pumnamaktagi hena. Purnagi mafamdagi chahidi humpu suba natri.
ꯑꯗꯨꯕꯨ ꯍꯟꯗꯛꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯍꯜ ꯈꯪꯑꯣꯏ ꯑꯣꯏꯁꯤꯟꯕꯗꯧꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯁꯤꯟꯅꯔ ꯑꯩꯈꯣꯏ ꯅꯨꯄꯤꯅꯗꯤ ꯄꯣꯛ ꯌꯥꯝꯅ ꯎꯔꯦ, ꯁꯝ ꯁꯪꯖꯤꯜꯂꯨ, ꯑꯗꯨ ꯇꯧꯁꯤꯜꯂꯨ, ꯑꯗꯥ ꯇꯧꯁꯤꯜꯂꯨ ꯌꯥꯝꯅ ꯉꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯨꯝꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯩꯗꯧꯅꯔꯨꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯟꯕ ꯑꯃ꯫ ꯄꯨꯟꯁꯤꯁꯦ ꯎꯕ ꯌꯥꯕ ꯎꯔꯛꯂꯤ, ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯛꯂꯤ꯫ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯇꯥꯎꯊꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯡ ꯍꯥꯗ꯭ꯔꯕ ꯏꯌꯥꯏ ꯑꯃꯗ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯜꯂꯤꯕꯅꯤ꯫ ꯅꯣꯡꯂꯩ ꯑꯀꯟꯕ ꯑꯃꯒꯤ ꯑꯥꯁꯥ ꯇꯧꯕ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯗ ꯅꯣꯡꯂꯩ ꯀꯌꯥ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯟꯗꯥꯗꯤ ꯇꯧꯔꯣꯏ, ꯄꯦꯟꯗꯕꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯂꯩꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯍꯜꯂꯝꯕꯅꯤ ꯑꯩꯕꯨ꯫ ꯌꯦꯛꯅꯕ ꯑꯣꯏꯁꯅꯨ, ꯃꯔꯨꯞ ꯑꯣꯏꯁꯅꯨ, ꯄꯨꯟꯁꯤꯒꯤ ꯃꯃꯜꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯃꯥꯟꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯃꯟꯇꯤꯛꯅꯕꯁꯨ ꯌꯥꯍꯜꯂꯣꯏ, ꯃꯃꯜ ꯂꯦꯞꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯍꯧꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯅ ꯇꯥꯛꯂꯝꯕ ꯄꯥꯎꯇꯥꯛꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯃꯤꯕꯨ ꯊꯥꯅꯗꯦ, ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ, ꯃꯃꯜ ꯌꯥꯎꯗꯕꯒꯨꯝ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯤꯅꯤ, ꯅꯪꯅ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯂꯤꯉꯩ ꯊꯋꯥꯏ ꯑꯃꯒꯤ ꯃꯃꯜꯁꯨ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯃꯒꯨꯝ ꯂꯧꯕ ꯍꯦꯛ ꯍꯦꯛ ꯌꯥꯎꯏ꯫ ꯀꯌꯥ ꯂꯥꯏꯅ, ꯀꯌా ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ꯫ ꯃꯁꯤꯕꯨ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯂ? ꯑꯁꯤꯕ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯕꯗ ꯆꯞ ꯃꯥꯟꯅꯈꯤꯗꯧꯔꯕ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯗ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯤ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯊꯦꯡꯅꯔꯨꯕ ꯑꯩꯒꯤꯗꯤ ꯀꯌꯥ ꯂꯥꯏꯕꯛ ꯐꯩ ꯃꯥꯅꯗꯤ ꯈꯪꯂꯝꯂꯣꯏ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯄꯤꯔꯥꯡ ꯀꯌꯥ ꯁꯤꯟꯊꯈ꯭ꯔꯕꯤ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯈ꯭ꯔꯕꯤ ꯃꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯄꯨꯝꯅꯃꯛ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯤꯅꯤ ꯌꯥꯝꯅ ꯀꯟꯖꯔቬꯇꯤꯕ ꯑꯣꯏꯔꯕ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯑꯒ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯗꯨꯅ PhD ꯐꯥꯎꯕ ꯂꯣꯏꯊꯣꯛꯂꯒ ꯉꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯂꯤꯕꯁꯤ My lady, you are a whiskey in the teacup. ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯏꯃꯥꯡꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯈꯤ ꯌꯨꯝ ꯆꯠꯂꯒꯦ ꯌꯨꯝ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯅ ꯄꯤꯔꯥꯡꯅ ꯍꯧꯈꯤꯕ ꯅꯪ ꯑꯩꯒꯤ ꯈꯣꯡꯆꯠꯅꯤ ꯑꯗꯨꯕꯨꯅꯦ ꯆꯥꯅꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕꯗ ꯅꯪꯅ ꯁꯤꯟꯊꯗꯧꯕ ꯄꯤꯔꯥꯡꯗꯣ ꯃꯁꯛ ꯃꯑꯣꯡ ꯈꯦꯠꯅꯒꯅꯤ ꯑꯗꯨꯒꯨꯝꯕ ꯄꯤꯔꯥꯡꯗꯨꯗꯤ ꯑꯩ ꯀꯤꯖꯩ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯋꯥꯗꯧꯔꯤ ꯀꯔꯝ ꯇꯧꯅꯤ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯊꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯆꯍꯤ ꯈꯦꯠꯅꯕꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯈꯜ ꯋꯥꯏ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯍꯤ 10 ꯍꯦꯟꯅ ꯈꯦꯠꯅꯕꯁꯤ ꯌꯥꯝꯅ ꯑꯍꯜꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ ꯍꯌꯦꯡꯗ ꯉꯥꯏ 60 ꯁꯨꯗꯧꯕ ꯑꯩꯗꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯦꯖ ꯌꯧꯔꯛꯄꯗ ꯉꯧꯆꯠꯅꯩ ꯍꯥꯏꯅꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ ꯑꯩꯁꯨ ꯔꯤꯇꯥꯌꯔꯃꯦꯟ ꯄ꯭ꯂꯥꯟ ꯑꯝꯇ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯤ ꯇꯧꯅꯤ ꯐꯥꯔꯝ ꯇꯧꯒꯗ꯭ꯔꯥ ꯄꯥ 이바니 ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯂꯥꯏꯐꯅꯤ ꯍꯤꯡꯗꯣꯏꯁꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ ꯏꯆꯥ ꯅꯪꯕꯣ Come on papa I'm seriously suggesting you a good plan at least you should think about it Okay all right my dear let's ask your mama first No Masini ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯁꯤꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯏ ꯃꯆꯥ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯃꯌꯥꯝ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯋꯥꯔꯣꯜ ꯈꯖꯤꯛꯇ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯤꯁꯅꯥ
Chahi 13 Class 12 kari Exam thadri Mathang chahi da thadoine Pabung na aise Theng na pokpa machane na yam luna tawi Mama na di yingning di ay Magi chahi da di Theng na phangba jingda bazani Pabung da theng labasu Sorry Ithakta yambung anile Ani maglointi Tasing na hairabada Aikoy imong da sak kway phazabase Aini Ado Siwa se Pabung di yaningde May nupi na kway phazayay Mayam Love is blind Very true Ay so hayeng way chawraga Paisa yam paiba mi oining Elon Musk na Mars ta chatpagi Rocket chanaba mi khongat pada yawkiba pami Prithvi sa Yam wari lainingdre Ado Aigi plan se oiroidor Paisa tanba yaraba matam sida Aibu kanadabada lairi khara pahan Exam khara than tawdana leir Ahal laman ngangnabase Yam wai You know Thamoy oiba warol hairagana Hojikan se Aigi mityeng se Phajakraba nupa Biyonu sokman ba amada leiri ba Chahi budi Tara mukhan ba Aikoy yambung chobagi friend ne ba Babung gisu friend gi machanu pa Hai Seran turan nganganu ko Ay taning de koi cha tombi Adumara Babung Sunil gi machanu pa aton bado Ay nagkanda pami yaw jikan Ay loin tay ko nang nangangli do As Ay nanahanda so hari dudi Babung Sunil gi machanu pa do Ay yamta hainabiyo na Aduda nang nayabida ba na dro Pela ba na dro Kamain daw ni daw riside Hari Sini mayam Thamoy kairaba ning thisna gi pauda Machagi awaba khangdaba mapagi khonjil ni Nakalda gi tarisina Amta hainabiyo bu yade Mabuk phatkidraba Very selfish Very narcissistic Okay Kurum jari mayam Please subscribe my channel Agyam chalam jingbaga thungna rona Bor bibiramo mayam Bye See you Thoibi Prap beg amada Mafi marul hapchile Nakalda PURNA su leire Machanupi su leire PURNA Upay leita yeng duna haire Yaro yemi nang busana Layhawami Uful waiful marak duda Nangi allergy duga Kam hain layduino haibani Songkhadi Chatkraga halak ni su khangde Ay dom sum layhawbase Nungay te khangbro Hera Inak nakpalam sida Thai nagi lambi phatabashu natte Ha Sat chatpaga Shat yawbani pungkhaida Kuina laydaw shu natte Hapta muktani Law lingba khotpa khara yenglamlaga Adum laktaw ni kaidawge Ado oirashu Nangbu college ta Class lawbaga chatlarui hairiro Suti law thoe Haima Ay di hairisini Ay su chatni Ning this na Khonjel hauna haire I marakta Hoy ma Aikoy sanay be ma thoibigi irang khutaw se Wah Kaino haiba mama Nang nadugyam kishinay dubo Midnight ubada Yam green soye Hay Kubagla ka ni tombina Week amaga se Laptok na ba nga maroidro na ba ni ba As Tali heway ba Ay wangang hindi ko PURNA Tap na haire Sana Pungse Ayaw rin Nangang nabada Driver Rajen su ngasay dagi ni ngairaga layrisi Ay chat lagi mi Theng le mi Thoibi Wadi ngang dabi Mamit kadu pi ira chengkhat laktuna Pairap yeng duna le Handak si Mood swing yam na tawi Macha tombi na haibagum Menopause matam yaurak panara Ikhang hawdana Kapning ba Maram chadana Mabukning nungsiba PURNA yengba nungay traduna Prap changsil laaga Beg tawraba beg tu paikhatle Aduga Thoibigi makut samduna Kaadudagi thokki Chatle sila o haibagi mawongda Ningtish na Maraybagta makutna Pak thajili Aduga lauduna haire Yambung Chow Nang weird things matangda Documentary namni haidai ne Swaidagi hawba yare lao
Wahayduda machanupa yaimado roomgi thongjindagi hairap chepthaduna yenglaaga noklai. Samliba khubamsi punsigi oishanu. Aroiba haiba mikup aduphaw samduna chatsi khongthang khuding. Aroibagi wangmada kauraklabadi matamna. Langdai adugi thongjinda aibu lakpa ngairamu. Aroibagi wangmada. Aibu nangna ngairamu. Aibu nangna ngairamu.